ꯃꯤꯒꯤꯗꯤ ꯐꯦꯡꯉꯒꯗꯤ ꯃꯨꯗ ꯂꯩꯔꯕꯅꯤꯅ ꯐꯦꯡꯗꯦꯕ Horen cabada mau cagi komen. Apa hidre? Hai ma'am, ngasiꯗꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯗ ꯌꯥꯎꯗꯕ ꯀꯨꯏꯔꯦꯕꯀꯣ ꯚꯤꯗꯤꯑꯣ ꯈꯔ ꯌꯥꯝꯃꯦ ꯀꯣ ꯌꯥꯎꯗꯣꯏꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯆꯦꯂꯦꯟꯖꯇꯤ ꯇꯧꯖꯔꯔꯣꯏꯒꯦ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒꯀꯣ ꯆꯥꯖꯔꯛꯑꯒꯦ ꯃꯊꯦꯜꯁꯤꯗꯤꯀꯣ ꯑꯗꯣ ꯁꯤ ꯀꯦꯖꯤ ꯃꯈꯥꯏꯅꯦꯕꯀꯣ ꯏꯕꯥꯅꯤꯒꯤꯗ ꯀꯦꯖꯤ ꯑꯃꯅꯦꯕ ꯊꯕꯤ ꯈꯔ ꯂꯩꯔꯦ ꯊꯕꯤ ꯑꯃ ꯂꯩꯔꯦ ꯏꯟꯖꯥꯡ ꯃꯍꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯩꯕ ꯃꯩꯇꯩ ꯃꯩꯇꯩꯂꯣꯟꯗ ꯀꯩꯕ ꯀꯨꯊꯥꯞ ꯃꯅꯥ ꯆꯝꯐꯨꯠ ꯑꯗꯣ ꯌꯦꯡꯉꯁꯦ ꯍꯧꯔꯁꯦ ꯏꯁꯤꯡ ꯈꯔ ꯊꯛꯀꯦ ꯑꯗꯨꯒ ꯄ꯭ꯔꯦ ꯇꯧꯔꯁꯤ Ma'am, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯆꯥꯖꯔꯛꯑꯒꯦ. Wala ka dito. Lava. Kira? Lava. Kitang sabi. Ako'y sabi. Ay, sa kitang sabi. Magisakto sa kitang sabi. Ma'am, hana videoda ako'y nagpiyahon dito kay ginawa ganda. Sakto kita. Pasahan kita ako.
ꯅꯣꯏ ꯁꯛ ꯐꯖꯔꯀꯥꯟꯗ ꯍꯥꯞꯆꯀꯦꯅ ꯇꯧꯔ ꯍꯧꯖꯤꯛꯁꯨ ꯐꯖꯔꯕ ꯎꯝ ꯃꯌꯥꯝ ꯑꯩ ꯅꯨꯄꯥꯅ ꯍꯧꯖꯤꯛ ꯑꯩꯁꯦ ꯁꯛ ꯐꯖꯔꯦ ꯍꯥꯏꯌꯦ ꯍꯧꯖꯤꯛ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟꯗꯁꯨ ꯍꯥꯏꯕꯤꯔꯝꯕ ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯒ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯁꯛꯇꯨꯒ ꯁꯛꯐꯝꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯁꯛꯇꯨꯒ ꯈꯦꯠꯅꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯦ ꯑꯇꯣꯞꯄ ꯃꯤꯅ ꯁꯛ ꯐꯖꯩ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯅꯨꯄꯥꯅ ꯁꯛ ꯐꯖꯩ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦ ꯍꯔꯥꯎꯕꯗ ꯍꯥꯟꯅ ꯍꯣꯏ ꯃꯤꯅ ꯐꯖꯩ ꯍꯥꯏꯕꯒ ꯑꯩꯅ ꯐꯖꯩ ꯍꯥꯏꯕꯒ ꯀꯔꯝꯕꯅ ꯍꯔꯥꯎꯋꯦ ꯃꯤꯅ ꯐꯖꯩ ꯍꯥꯏꯕꯒ ꯑꯩ ꯅꯨꯄꯥꯅ ꯐꯖꯩ ꯍꯥꯏꯕꯒꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯊꯤꯅ ꯍꯦꯜꯂꯦꯕ ꯃꯒꯨꯟꯗꯣ ꯃꯌꯥꯝꯁꯨ ꯅꯣꯏ ꯁꯥꯏꯅ ꯍꯥꯏꯔꯗꯤ ꯅꯣꯏ ꯁꯥꯏꯅ ꯑꯗꯨꯝ ꯍꯦꯜꯂꯦ ꯍꯥꯏꯔꯛꯀꯅꯤ ꯆꯞ ꯃꯥꯟꯅꯩꯕ ꯍꯥꯎꯗꯣꯏꯅꯤ ꯍꯥꯎꯇ꯭ꯔꯣ ꯍꯥꯎꯔꯦ ꯉꯁꯤ ꯑꯣꯛꯁꯥꯁꯦ ꯑꯩꯅ ꯊꯣꯡꯕꯩꯔꯥ ꯈꯪꯗꯦ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯑꯩ ꯑꯍꯥꯟꯕꯅꯦꯀꯣ ꯍꯤꯟꯖꯥꯡ ꯊꯣꯡꯉꯤꯁꯦ ꯀꯣ ꯑꯩ ꯂꯥꯛꯄꯗ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯂꯧꯖꯔꯤꯗꯣ ꯍꯥꯞꯄꯣ ꯍꯥꯗ꯭ꯔꯣ ꯈꯜꯂꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯀꯃꯦꯟꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯝꯃꯣ ꯃꯊꯪ ꯀꯔꯤ ꯆꯥꯔꯛꯑꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯑꯄꯥꯝ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯕ ꯑꯩꯈꯣꯏꯅ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯉꯝꯅꯕ ꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯣꯛ ꯆꯥꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯀꯩꯅꯣ ꯁꯨꯝ ꯂꯩꯗꯅ ꯑꯗꯨ ꯑꯣꯛ ꯆꯥꯕꯗ ꯄꯥꯝꯖꯗꯕ ꯍꯩꯅꯗꯕ ꯈꯩꯗꯨꯗꯤ ꯑꯗꯨꯝ ꯁ꯭ꯀꯤꯞ ꯇꯧꯊꯣꯛꯄꯤꯌꯨꯀꯣ ꯎ ꯊꯛꯅꯔꯦ ꯍꯥꯎꯔꯦ ꯅꯪ ꯆꯥꯗ꯭ꯔꯤꯕꯣ ꯆꯥꯎꯅꯦ ꯈ꯭ꯋꯥꯎꯗꯣ ꯃꯌꯥꯝꯁꯦ ꯈꯔ ꯇꯧꯗꯧꯔꯦ ꯑꯩꯗꯤ ꯈꯔ ꯆꯥꯔꯦ ꯁꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯅꯥꯇꯣꯟ ꯈꯔ ꯆꯥꯎꯔꯕ ꯍꯌꯦꯡꯒꯤ ꯆꯥꯎꯕ ꯍꯥꯟꯅꯒꯤ ꯍꯥꯏꯗ꯭ꯔꯤꯉꯩꯗꯒꯤ ꯆꯥꯎꯕꯗ ꯃꯅꯤꯡ ꯌꯥꯔꯦ ꯍꯥꯎꯏꯅꯦ ꯆꯤꯛꯂꯣꯗꯅ ꯇꯥꯡꯂꯒ ꯄꯨꯟꯅ ꯆꯤꯛꯁꯤꯅꯦ ꯃꯌꯥꯝ ꯀꯣ 1 2 3 ꯑꯩꯗꯣ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯣ ꯀꯦꯞꯁꯨꯜ ꯀꯦꯞꯁꯨꯜꯗꯣ ꯆꯥꯔꯝꯗꯕꯅꯦꯕ ꯑꯩ ꯂꯩꯁꯥꯕꯤ ꯑꯣꯏꯔꯀꯥꯟꯗ ꯑꯗꯣ
ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯀꯥꯟꯗ ꯑꯣꯛ ꯃꯌꯥꯝ ꯆꯥꯈꯤꯕꯗꯣ ꯄꯥꯝꯃꯨꯔꯛꯑꯦꯕ ꯀꯦꯛ ꯈꯔ ꯆꯥꯍꯧꯗꯕꯗꯣ ꯑꯩꯅ ꯀꯃꯥꯏꯅ ꯆꯥꯕ ꯍꯩꯔꯤꯅꯣ ꯁꯤ ꯂꯥꯛꯄꯗ ꯀꯃꯥꯏꯅ ꯆꯥꯈꯤꯕ꯭ꯔꯥ ꯍꯥꯏꯔꯗꯤ ꯑꯩ ꯅꯨꯄꯥꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗꯣ ꯀꯦꯞꯁꯣꯜ ꯉꯛꯇ ꯊꯤꯅꯕ ꯍꯥꯏꯇꯥꯔꯦ ꯑꯃ ꯃꯇꯣꯡꯗꯣ ꯑꯃꯐꯥꯎ ꯇꯥꯅꯤꯡꯗꯕ ꯑꯗꯨꯅ ꯑꯩꯅ ꯃꯣꯏꯒꯤ ꯀꯦꯞꯁꯣꯜꯁꯦ ꯀꯌꯥꯃꯨꯛ ꯍꯥꯎꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯑꯃ ꯀꯦꯁ ꯇꯧꯕ ꯀꯥꯟꯗ ꯍꯥꯎꯔ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯆꯥꯈꯠꯂꯛꯄꯁꯤꯗꯤ ꯑꯩꯅ ꯀꯦꯞꯁꯣꯜ ꯌꯥꯎꯗ꯭ꯔꯗꯤ ꯍꯩꯅꯗꯦ ꯅꯪꯅ ꯍꯦꯟꯈ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯅꯪ ꯍꯦꯟꯈ꯭ꯔꯕ ꯑꯩꯅ ꯍꯦꯜꯂꯦ ꯃꯝꯁꯨ ꯁꯔꯨꯅꯦ ꯁꯔꯨꯗ ꯌꯥꯎꯕ ꯑꯣꯏꯗꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯁꯨꯃꯥꯏꯅ ꯆꯤꯛꯄꯗ ꯑꯩꯈꯣꯏ ꯃꯔꯤꯡꯗꯗꯤ ꯑꯝꯐꯨꯏ ꯍꯥꯏꯌꯦꯀꯣ ꯁꯤꯗꯣ ꯆꯅꯝ ꯆꯂꯦꯟ ꯇꯧꯁꯤꯔ ꯍꯧꯖꯤꯛ ꯇꯧꯁꯤꯔꯥ ꯌꯥꯔꯦ 이제 하래 ꯍꯧꯔꯦ ꯍꯥꯏꯕ 생각보다 까져져 콜립 팽브레 ꯑꯁꯤꯕꯨꯗꯤ ꯉꯝꯗ꯭ꯔꯁꯨ ꯌꯥꯏ ꯑꯇꯣꯞꯄꯗꯤ ꯉꯝꯗꯕ ꯌꯥꯗꯦ ꯑꯁꯤ ꯊꯥꯎ ꯌꯥꯛꯃꯜꯂꯦꯕ ꯑꯁꯤ ꯑꯩ ꯆꯥꯅꯤꯡꯗꯦꯀꯣ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯦ 그래서 간도가 담겨 있거든요. ꯅꯪ ꯉꯁꯥꯏ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯍꯥꯞꯄꯦꯅ 만인데 불만 같은 거 알아? ꯑꯩ ꯁꯔꯨ ꯌꯥꯎꯋꯤ ꯅꯪ ꯑꯩ ꯁꯔꯨ ꯆꯤꯛꯄ ꯀꯥꯟꯗ ꯇꯟꯕ ꯆꯥ 자, 이거 또 자루네 야. 서로 해야 되는 거야. 예. 또 시자루니 또. 아들 서로도 딜라인. 시리 아니나 야우드래. 또 하지. 아. 야우드. 야우드래. 아직 뭐 동네때 서로네. 이런 거 해. 이거 서로 보고 난 찍그래. Era, masih lo tayo dah. Sana tilo. How beat it? How bro?
이거 배우니까 다시 갔잖아. 깜포주로 애들로 그게. 아니 그 시간 저들한테 말이냐. 응. 그거 봐봐. 그냥 가난한 남보다 왜 아주 가라. 가난한 남보다 너무 안 다르지. mình tay đâu nó pan ra rồi nó tin ra phải cái này cái này tập nó là khỏi là cái này nó phải với nó không mang cài sao cài à lâu sau nữa 하울이 안 나와요. 그런데 모르면 아 그래. 야가 되나 이거. 어머라 시끄러구나. 뭐 찌르면요. Makan mahal lah. Ayo. Mana? Mana? Minit ama aku memang lah. cô đi cái si ra vào cái tên đi con phanh được chưa năng làm cái gì Nó trẻ ha. Nó sẽ ăn thì xài mới đây này nè. Dạ dạ. đây Đây là. Cái đây. luôn đó Nhưng giờ xây bạn tin cho tao nhỉ. Phải lên cái tàu kia. ha Phải lên cái. đi tàu về đi Nè, làm qua một uống đây Sầu khoai nè. rồi mà ấy cái phần gì ngầm cái đồ mà sẽ lắc lên Cái này phải lên đây đâu hay là. tối rồi chứ mà tôi mua extra bắt mình qua nhà đi Nó cha. thôi Nó cha. chỉ có qua đó chấp mình này tầng hai nó ngọt Mà tay đâu nè tụi đây. đâu đi Nhưng mà đã học rồi nên ra tụi bay đó. nó ai đi Ở chỗ em có được. Phải lên cho tao ra. Tao ra. Mày không nghĩ nè. Một vòng đây nè. Đi nơi rồi ra. Hồi đi mày thêm vào tao ra.
ꯁꯤꯂꯤꯟꯗꯔ ꯇꯧꯔꯦ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯍꯣꯇꯦꯜ ꯕꯣꯏ ꯍꯥꯏꯇꯥꯔꯦ ꯁꯤꯂꯤꯟꯗꯔ ꯇꯧꯔꯁꯨ ꯑꯩꯅ ꯁꯤ ꯉꯝꯈ꯭ꯔꯗꯤ ꯌꯥꯅꯤꯀꯣ ꯁꯤꯂꯤꯟꯗꯔ ꯍꯥꯏꯈ꯭ꯔꯕꯅꯤ ꯌꯥꯗꯦ ꯅꯪ ꯑꯗꯨꯗꯤ ꯅꯪꯒꯤ ꯉꯝꯕ ꯇꯥꯕ ꯅꯪꯒꯤꯗꯤ ꯉꯝꯒꯗꯧꯕꯅꯤ ꯅꯪ ꯁꯤꯂꯤꯟꯗꯔ ꯇꯧꯔꯒ ꯑꯩꯗꯤ ꯆꯥꯅꯤ ꯅꯪ ꯁꯤꯂꯤꯟꯗꯔ ꯇꯧꯔꯛꯄꯗꯨꯗ ꯆꯥꯔꯣꯏꯗꯕ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯅꯤ ꯁꯤꯂꯤꯟꯗꯔ ꯇꯧꯔꯕꯅꯤꯅ ꯆꯥꯅꯤꯡꯉꯁꯨ ꯑꯩꯒꯤ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯑꯩꯒꯤꯅꯦꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯅꯪꯒꯤꯗꯤ ꯂꯣꯏꯒꯗꯧꯅꯤ ꯌꯥꯗꯦ ꯁꯤꯂꯤꯟꯗꯔ ꯇꯧꯔꯛꯑꯕꯅꯤꯅ ꯉꯁꯤ ꯌꯥꯔꯣꯏ ꯃꯣꯛ ꯆꯥꯁꯟꯈꯤꯕ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯆꯥꯏ ꯉꯁꯤꯗꯤ ꯑꯩ ꯅꯨꯄꯥꯗꯒꯤ ꯑꯩꯅ ꯅꯝꯊꯔꯦ ꯉꯁꯤꯗꯤ ꯃꯥ ꯉꯁꯤꯗꯤ ꯍꯣꯇꯦꯜ ꯕꯣꯏ ꯑꯣꯏꯔꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯀꯣꯜꯂꯤꯛ ꯐꯦꯡꯕꯒꯤ ꯃꯔꯝꯁꯦ ꯃꯣꯏ ꯈꯪꯍꯟꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯅꯨꯄꯤꯈꯣꯏꯅ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯀꯣꯜꯂꯤꯛ ꯐꯦꯡꯕꯒꯤ ꯑꯋꯥꯕꯗꯣ ꯌꯥꯝ ꯋꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨꯁꯨ ꯈꯤꯇꯪ ꯈꯪꯍꯟꯁꯦ ꯍꯥꯏꯕꯅꯤꯗ ꯈꯥꯡꯒꯨꯝꯕ ꯃꯅꯤꯡꯗ ꯃꯨꯕ ꯑꯩꯈꯣꯏꯗ ꯉꯧꯍꯟꯒꯦ ꯉꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯕꯅꯤꯅ ꯃꯥꯅ ꯁꯤꯂꯤꯟꯗꯔ ꯇꯧꯔꯛꯑꯦ ꯑꯩ ꯁꯤ ꯀꯦꯞꯁꯟꯗꯣ ꯆꯥꯀꯥꯟꯗ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯍꯥꯎꯗꯤ ꯍꯥꯎꯋꯦꯀꯣ ꯑꯗꯨꯁꯨ ꯃꯥꯅ ꯆꯥꯔꯤ ꯃꯈꯩ ꯑꯩꯁꯨ ꯆꯥꯒꯦ ꯁꯤꯅꯤ ꯉꯁꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩꯅ ꯀꯩꯗꯧꯔꯕ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯅ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤꯕ ꯑꯩ ꯅꯨꯄꯥꯗ ꯉꯁꯤ ꯑꯩꯅ ꯉꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥ ꯑꯩ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯃꯃꯥꯒ ꯑꯩ ꯑꯃꯇ ꯇꯧꯔꯛꯀꯅꯤ ꯇꯧꯔꯦ ꯑꯩꯅ ꯉꯝꯅꯤꯅ ꯍꯣꯠꯅꯔꯤꯅꯦꯕ ꯑꯩꯁꯨ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯨꯡꯉꯝ ꯉꯝꯃꯤꯅ ꯉꯝꯃꯣꯏꯗ ꯑꯗꯨ ꯉꯝꯅꯉꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯨꯏꯅ ꯌꯥꯎꯗꯨꯅ ꯂꯩꯔꯤꯗꯣ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏ ꯆꯥꯏꯀꯥꯟꯗ ꯚꯤꯗꯤꯑꯣ ꯅꯝꯃꯤꯀꯥꯟꯗ ꯅꯪꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯤꯅꯦꯕ ꯇꯝꯍꯧꯗꯕ ꯌꯥꯗꯦ ꯑꯗꯨ ꯃꯦꯝ ꯃꯥꯒꯤꯗꯤ ꯄꯨꯔꯥ ꯁꯤꯡꯅꯕꯒꯤ ꯐꯤꯕꯝꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯡꯅꯔꯛꯄꯩ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯉꯛꯇ ꯉꯝꯕꯗꯣ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ngắm hot na đi hàng khơi rồi mà ngon sẽ có dùng đã anh hỏi cô thích tân rồi bạn mẹ mà nhẹ là thầm bạn à được nó sẽ tôi có hai tôi gì nữa đó nó sao mà tôi điểm phải rồi nha mà sao sợ tôi phải em nâng ba cái xong mình làm rồi mà đấy em được ba tấm này kéo rồi ada nang adu lo to ka daw ni thì đâu chak ka adu ka siyaw da siya ay na nang adu nga maro hadi ay mo na sila da to ka daw zum zo mà má gì cha bông thuộc rồi comment đá biết không anh chẳng thấy tôi đang nghĩ ngầm như thế nào mẹ anh là hay nhưng gì là mà là cylinder đầu đó đi cha cái đầu này vào thì đâu mà nó cylinder đầu đó bởi anh nó chăn nhưng mà chăn nhưng mà ấy của thì này mà xin ngầm tới bây giờ đi hai ba lệch đấy mà nó cylinder đầu đó bên này nè mà nó cylinder đầu đó đi cha đôi này bạn đâu anh là gì bạn anh sẽ đến đây thật rồi dạ chứ nhưng mà mang ra hai cái là mua thật rồi thôi ấy xong mình làm làm cái này nhỉ cô đi xem bạc ở đây nhiều người tiền bóc nữa tiền cái đâu đi đi mẹ có đi xem bóc một giờ mình này sao rồi cái sapu tak punya betul ini này là cái đây mà không có cơ mà đi
막건 톡다가 많네. 치킨 하고. 볼리 피우면 얌 해라면 또 만나면 또 피난다. 볼리 피우면 얌 해라면. 카타라간. 이게 라키네리 코니나 떠오릅니다. 만드라. Mali. Dulu udah aku ini ngomong. Ini udah kita. May yung pantok iba yung mga nila. May sabi ay ka na rin ng Si panas masih panas. Itu menunduk yang gimana? Yang napi. Ilan na pida? Ilan na pida? Under mo sila ho. Si chào món đôi này có video gì video sáng rồi nên tôi nói tăng sẽ lên giờ cái si punishment jadi main này main tahan rồi nè tăng sẽ lên giờ cái si đi bye 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 bye. May kung ilukarayda Ang mga bay ay wala Hingit siya ng sa dunya